COCOMI ngarang laothokkhiba Khongjang gi sharuk ama oina Manipur Leingak ki yanglen sharu oiriba Secretariat Office Yaona tongan-tonganba Leingak ki Loisang Kharada Shutdown toubagi Khongjang Changsinkhre Coordinating Committee on Manipur Integrity COCOMI Students Front na chathakhiba shutdown gi Khongjang adu numit yungba matungdagi hauki Khongjang adu ahanbada Manipur Leingak ki yanglen sharu oiriba babu parada leiba Secretariat Office tagi hauki COCOMI Students Front ki thawmi singna all amasung new secretariat ta mathau pangthoklamba employees sing hanhanki Tanja aduda ngaihak charang na bathok pagaloina Manipur Police ki makok thongba officer sing laktuna phibam adu lakshin na bahonaki tungdak Khongjang Loising aduna babu parada leiba Transport Department ki office amadi Directorate of Relief and Disaster Management ki office ta changduna employee sing mayum dahalhanki Khongjang adugi makha tarakpa oina Sanjinthongda leiba Forest Head Office ta laktuna employee sing makha tana thabak shuba yahankhide Maduga iroina Porompata leiba Subdivisional Officer Porompat amasung Directorate of Environment and Climate Change ki officer su Office su Khongjang Loising aduna solonsinki loinana Imphal East District ki office ta su changduna employees sing makhata na thabak su dana ba khanganki ngasi chathakhiba Khongjang aduga mari leinana COCOMI Students Front ki coordinator and Dhana Kumar Maitai na hai center amasung state Leingak ki loishang sing numit ini shutdown tawragani haina ngarang COCOMI na lauthokkhiba adugi matung inna Khongjang asi sangsinbani center amasung state Leingak na tharakpa matam Loikhiba amadi makoina pirakpa thajabasing thabakta onthoraktaba maramna shutdown gi firep asi lobani ngasidagi horiba shutdown gi Khongjang asida essential service ki manung chaliba health education electricity department na chingbadi consinte center amadi state government na irang asi loishanaba masak thokpa thabak amata lokhatpa ude hiram khuding makta fail oiraba Leingak ki machinery sing asi makhata na mathau tawdrabasu yare haiduna shutdown gi Khongjang asi chathabani amaromda miyam gi kholau na thaiduna Manipur Leingak ki Secretariat Office ta employee sing nachungdana thabak suraga leiramkhiba adu laibak thibani miyamna su numit nini gi oina changsilliba shutdown gi Khongjang asi mai paknaba hotnabada mateng pangbiu lekai da laiba government ki employees sing office satpada athingba pibiu changsilliba Khongjang asida miyam amata oina leminasi haina Dhana Kumar na makhatana appeal tawki Secretariat labor Bokrada labor secretary Kogi office Singda Kogi Ningai than Ibatare Kogi Lamdam Jiki Miamna when Lautoksariba Kogi Miam Gyoba Kolau to Tabi the Gimonda Tola Kanda office Karkata at the Habi Wakalunda Wikara Kanda with Tabukshuram Batinasi Adubu Hari Bo office Tabuksing at Wakona Total Sadan Toksobani close to Tokyo Habani I'm Madam Dikanda Hojiki Ladyba Gamengi Leingaki Kogi functionary Singcha Koi for a fail or in Loja Madamdi Asukuraba Lance a sheep hop with the Masiki Solution Navagi Lambisi Leingak namadi central Leingak namadi state Leingak namasi paikat paje koi ki thamoi da pen da ba koi paikat u da bai batare aduna maram markanda koina fail oirba functionary sing chai masi akoi fail oirba ni namasi tahulgum ji haiba ki fire tu lawra kanda madu ki Khongjang ji sanction jaki bani aduna akoina appeal tawjaning basi koina minani gi oiba koi Leingak ki officing koi shutdown to gi Khongjang asida myam lamdam slei biriba myamna support to bi boina thok akoi official sing haiba tare staff Leingak ki koi kano sing na koi ki employees sing na masi office kabi rakanu aduga legai da lebiriba koi ki myamna su hariba koi legai gi leriba employees sing adu office ka han biganu madu koi gyan taminasi aduga leibak ki damukta changchali Khongjang khudimukta koi ki myamna amatoina leminara kan koi ki demand sing asi mai pakna bagi madu ki khong thang to longkhat minasi haiba ponsi tamsaki